ngasi aikoina pangthok chariba sida aigi magi migi haiba leitana miyam punamna praja khudingmangna nupi singna lakpiraga aikoigi ibuya ma sanglen sida pangthok chariba nupilan palan sida punamaki mafamda su saruk ya biu haidana aina nolukna ai wafam sim tang thamjari loinana ngasi aikoina pangthok chagadoriba hayeng nupila la cha khwai de hena manipur gi important oibani masida gumba important oiba function sida kana gumba mioi amatana kana gumba authority amatana saran toran tawdana ye khai thingai ba pibi ganu yam ingna chikna miang gi da makta khallaga mama oibi masi oibi machal oibi miamna ima leibak se kai ba chuk ya ya roi handa kisina khwai de na important ni nupilan se chak chana aikoi ima chingdu thamamba aikoi gi loksing chingdo madu ponna tanaminaraga leibak si kanana bagi achauba thaugang ama na hongna na logdori banina kana guma praja section ke adagi amadi karamba authority any person amatana ya kai thingai pibinu hayengi function la sidasu praja miam da aikoina lakpidana hayengi function nupila la se ibu ya ma lila sanglen sida pangthok cha punamakna saruk yabidana amuk tangdi ne na taba adagi kunda leita ba de ingna chikna leiba manipura mo obada achau thangdang lomina na ba warep lomina ra si haibo afam se ai ngasi gi mifam si da ina noluk na haijari